ꯂꯣꯛꯇꯥꯛ ꯁ꯭ꯇꯨꯗꯤꯑꯣꯅ ꯄꯔꯤꯡ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯛꯂꯤꯕ ꯊꯥꯡꯖ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯍꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯅ ꯆꯤꯀꯟ ꯊꯣꯡꯕ ꯇꯥꯏ, ꯑꯦꯟꯖꯥꯡ ꯍꯥꯎꯗꯧꯔꯤ"꯫ ꯄꯨꯁꯄꯥꯅ ꯑꯃꯨꯛ, "ꯆꯥꯕ ꯂꯥꯏꯔꯤ, ꯍꯌꯦꯡꯒꯤ ꯈꯔ ꯂꯧꯁꯜꯍꯧꯁꯤ, ꯍꯋꯥꯏꯁꯦ ꯑꯩ ꯇꯤꯟꯕꯤ ꯀꯥꯡꯉꯤ"꯫ ꯊꯣꯏꯁꯅꯥꯅ ꯈꯜꯂꯤ, "ꯀꯩꯅꯣ ꯊꯣꯏꯕꯤꯁꯦ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ"꯫ ꯅꯦꯍꯥꯅ ꯊꯣꯏꯁꯅꯥꯗ ꯍꯥꯏꯔꯛꯏ, "ꯊꯣꯏꯁꯅꯥ, ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯊꯣꯏꯕꯤꯒꯤ ꯗꯁꯥꯗꯣ ꯇꯥꯅꯤꯀꯣ"꯫ ꯊꯣꯏꯁꯅꯥꯅ, "ꯅꯦꯍꯥ, ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯛꯏꯗꯣ? ꯁꯤꯒꯤ ꯀꯦꯁ ꯂꯩꯕ ꯋꯥꯁꯦ ꯊꯣꯃꯥꯁꯀꯤ ꯃꯃꯥ ꯃꯆꯥꯅ ꯇꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡ ꯊꯤꯅꯕ ꯇꯧꯔꯛꯀꯅꯤꯌꯦ"꯫ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯃꯣꯏꯒꯤ ꯔꯨꯝ ꯌꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯔꯥꯅꯤ ꯍꯣꯏ ꯀ꯭ꯂꯥꯁ 10ꯒꯤ, ꯅꯦꯟꯁꯤ ꯃꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯆꯦ ꯅꯦꯟꯁꯤ, ꯆꯦ ꯔꯣꯖꯤ, ꯁꯦ ꯑꯆꯥꯄꯣꯠꯁꯦ ꯆꯥꯁꯦ, ꯅꯣꯏ ꯆꯥꯕ ꯍꯧꯔꯝꯃꯣ, ꯑꯩ ꯇꯣꯏꯂꯦꯠꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯊꯣꯏꯁꯅꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯏꯁꯅꯥꯒꯤ ꯃꯁꯥꯗ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯐꯨꯖꯤꯜꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯨꯄꯥꯔꯣꯝꯁꯨ ꯂꯥꯏꯔꯤꯛ ꯇꯧꯕ ꯍꯣꯜꯗ ꯀꯨꯝꯃꯛꯑꯝꯃꯤ꯫ ꯁꯣꯃꯦꯟꯅ ꯄꯨꯁꯄꯥꯒꯤ ꯅꯪꯒꯟꯗ ꯆꯦ ꯃꯇꯨꯝ ꯑꯃ ꯊꯣꯝꯃꯛꯏ꯫ ꯄꯨꯁꯄꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯛꯂꯛꯏ꯫ ꯁꯣꯃꯦꯟꯅ ꯃꯤꯠꯆꯤ ꯇꯛ ꯂꯥꯎꯅ ꯈꯞꯆꯤꯜꯂꯤ꯫ ꯄꯨꯁꯄꯥ ꯏꯀꯥꯏꯅ ꯂꯩꯊꯣꯔꯛꯏ꯫ ꯆꯦꯗꯣ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯉꯤ꯫ "ꯑꯥꯏ ꯂꯚ ꯌꯨ ꯄꯨꯁꯄꯥ", ꯍꯣꯏ ꯃꯥꯏ ꯍꯥꯏꯈꯤꯗꯦ꯫ ꯑꯃꯨꯛꯀ ꯁꯣꯃꯦꯟꯅ ꯂꯪꯂꯛꯄꯗ ꯔꯣꯖꯤꯒꯤ ꯃꯀꯣꯛꯇ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯔꯣꯖꯤꯅ "ꯀꯅꯥꯅꯣꯅꯦ" ꯍꯥꯏꯔꯒ ꯌꯦꯡꯂꯛꯄꯗ ꯁꯔ ꯗꯦꯕ ꯂꯩꯔꯝꯕꯗꯨꯗ ꯔꯣꯖꯤ ꯍꯔꯥꯎꯅ ꯆꯦꯗꯨ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯕꯗ "ꯑꯥꯏ ꯂꯚ ꯌꯨ" ꯏꯕꯗꯣ ꯎꯔꯦ꯫ ꯔꯣꯖꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯦꯟꯁꯤ, ꯅꯦꯟꯁꯤ, ꯁꯔ ꯗꯦꯕꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯦ, ꯇꯨ ꯌꯦꯡꯉꯣ"꯫ ꯅꯦꯟꯁꯤꯅ, "ꯁꯦꯁ, ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ, ꯁꯔꯒ ꯂꯞ ꯂꯞ ꯇꯧꯈꯤꯗꯧꯔꯦꯀꯣ ꯅꯨꯄꯤꯁꯦ"꯫ ꯄꯨꯁꯄꯥꯅ, "ꯊꯣꯏꯁꯅꯥꯁꯦ ꯀꯨꯏꯃꯜꯂꯦꯗ, ꯀꯩꯅꯣ ꯑꯆꯥꯄꯣꯠꯁꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ"꯫ ꯔꯥꯅꯤꯅ ꯄꯥꯈꯠꯅ, "ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ"꯫ ꯄꯨꯁꯄꯥ ꯍꯣꯏ ꯔꯥꯅꯤ ꯍꯣꯏ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯏꯁꯅꯥꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯇꯥꯔꯒ ꯂꯩꯕꯗꯣ ꯎꯔꯦ꯫ ꯔꯥꯅꯤꯅ "ꯊꯣꯏꯁꯅꯥ" ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯤ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯊꯣꯏꯁꯅꯥ, ꯊꯣꯏꯁꯅꯥ, ꯍꯧꯒꯠꯂꯣ"꯫ ꯄꯨꯁꯄꯥꯅ ꯃꯌꯥꯝꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯧꯔꯨꯔꯒ ꯂꯥꯛꯏ꯫ ꯃꯣꯏꯒꯤ ꯐꯥꯎꯟꯗꯔꯒꯤ ꯅꯨꯄꯤ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯅ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯧꯗꯣꯔꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯩꯅ ꯍꯥꯠꯅꯤ, ꯅꯪ ꯑꯩꯅ ꯍꯥꯠꯀꯅꯤꯌꯦ"꯫ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯅ ꯊꯣꯏꯕꯤ ꯑꯣꯏꯅ ꯎꯔꯦ ꯑꯗꯨꯒ ꯊꯣꯏꯁꯅꯥꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯏ꯫ ꯃꯤꯁ ꯔꯥꯙꯥꯅ, "ꯏꯅꯝꯁꯤ, ꯀꯩꯗꯧꯔꯒꯦ"? "ꯊꯣꯏꯁꯅꯥꯗꯣ ꯒ꯭ꯌꯥꯟꯂꯛꯑꯦ" ꯍꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯏꯉꯛ ꯉꯛꯑꯒ, "ꯀꯩꯅꯣ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯃꯌꯥꯝꯁꯤꯗ ꯑꯩꯉꯣꯟꯗ ꯂꯣꯏ ꯌꯦꯡꯉꯤꯁꯦ"꯫ ꯍꯥꯏꯔꯛꯏ꯫ ꯄꯨꯁꯄꯥꯅ, "ꯊꯣꯏꯁꯅꯥ, ꯅꯪ ꯀꯩꯗꯧꯔꯤꯅꯣ? ꯅꯪ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯤ ꯁꯤꯗ"꯫ ꯍꯥꯏꯔꯛꯏ꯫ ꯃꯦꯗꯥꯝ ꯁꯨꯅꯤꯇꯥꯗꯤ ꯈꯔ ꯈꯔ ꯀꯤꯕ ꯍꯧꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯃꯁꯛ ꯎꯕꯗ ꯀꯤꯔꯁꯨ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯃꯥꯁꯦ ꯔꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯜꯂꯣ"꯫ ꯊꯣꯏꯁꯅꯥꯅ ꯃꯥꯒꯤ ꯃꯁꯥꯗ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯆꯪꯏ ꯍꯥꯏꯕꯁꯦ ꯈꯪꯖꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯑꯩ ꯍꯌꯦꯡ ꯌꯨꯝ ꯆꯠꯂꯨꯒꯦ, ꯅꯣꯏ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ"꯫ "ꯅꯪꯗꯤ ꯆꯠꯅꯤꯡꯗꯕ꯭ꯔꯣ"? "ꯍꯥ" ꯍꯥꯏꯅ ꯐꯤ ꯊꯨꯞꯅ ꯊꯨꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯁꯄꯥ, ꯅꯦꯍꯥ, ꯔꯥꯅꯤ ꯌꯥꯎꯉꯛꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯁꯅꯥ, ꯊꯣꯏꯁꯅꯥ, ꯀꯩꯅꯣ, ꯀꯅꯥꯅꯣ ꯅꯪꯅ ꯕꯦꯝꯃꯒ ꯀꯧꯔꯛꯏꯁꯤꯕꯣ"? ꯍꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥ ꯃꯥꯏꯊꯣꯡ ꯍꯟꯖꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯑꯩ ꯀꯩ ꯍꯥꯏꯈꯤꯒꯦ? ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯗꯦꯅ"꯫ ꯍꯥꯏꯔꯒ ꯊꯣꯡꯗꯨꯗ ꯂꯦꯞꯄꯒ ꯏꯁꯩꯒꯁꯦ ꯀꯟꯅ ꯀꯟꯅ ꯁꯛꯏ꯫ "ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ, ꯆꯤꯅꯗꯅ ꯀꯦꯟꯈꯤꯕ ꯀꯂꯛꯏ, ꯀꯂꯛꯏꯗꯦ"꯫ ꯃꯄꯤꯒꯗꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ ꯃꯃꯥꯏꯗ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯈꯩꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ꯫ ꯊꯣꯏꯁꯅꯥꯁꯦ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯏꯁꯩꯒꯁꯦ ꯄꯟꯕ ꯌꯥꯔꯝꯕ ꯅꯠꯇꯦ꯫
माना ओंथोक्ना फजना सई हानगा या मानदबा साजनी हाइना खल्ली इसाइगदु फट सकपा तोगा मपीगदु फट फट तैथोगा थॉमस की लेबं कारोमदा चटलगा लेपी ममितकदु खाना खाना येंगलगा लै थॉमसु प्रप प्रप थोगई अदुगा हाइरई थोइसना आई याम लानख्रे आई वाखल फादबा ngमौद्रे आई अमोहना सुमाइ तौररोय थोइसनासु नॉकफेट तौरगा नुपी ओइबी कयाबु नंगना मांगलेको थॉमस हाइरई थॉमस याम ngakna हा थोइसना कयबा थोइसनाना दा थॉमस कइदौरगे हाइरगा मोइ रूमदा चंख्रे नुमिदांग वाइरम या चंगलकपनी थोइसना थोइबीने हे गंगबा इसैदु सअगा फनेक फजबा वाइट ओइ कई ओइ तौबा अमा खुमित हेक यौखै सेटलगा नाचोम अमसु चिल्लगा लै रानी न खल्ली करिनो थोइसना से कइदौरजानो नोंमता फनेक सेटलो हाइबदा याबसु नते माना असुक फजना कया निंथिङै सेटलिबा रानी न प्रप प्रप चंगला अगा हाइरई थोइसना कइनु हेमलेमे नंगी सैगदो काइदनो मसउरो हाइना फागी ओइना सुम ngangi थोइबीगी थवाइदु सावबना लोइरे अंगांग नंगना थवoi उसितना आइबु ngang याब्रा हा खोंजेन गदु कइनो अमा तौरगा हाइरई रानीना याम कीना थोइसना अइना नंबु कयाम थीना ngang हा थोइसना मसादु ज्ञान तारई कइमता मोंग हादना रानी लाओ लाइक तौरसे असला ओमे रानी याम ngakna नंगना अइंगोंदा अंगांग का तौरगा याम साविदो अइबु कई हाइख्रगे थोइसनाना चलोय कई नुइबेमा नंबु ngawrba अइना नंगोंदा अंगांग का हाइदुइबा याम नोकनिंगे रानीना नंग थोइबीगी वारी तारुबदगी ngawrba कइनोम तौरेको हाइरगा लाइरिक पाबा कुमई चाक इसिंग चानाबा लोइरदुना तुम्बा चंगनरमी थोइसनागी ममानबी खै लोइना तुमनख्रे थोइबीगी थवाई चंगबी थोइसनादी तुम्बगा चंगदे माबु हाखिबा मी खैदु लमन खुंनिंगबना ngawre थोइबीगी थवाई चंगबी थोइसना फट लाउना लोंगना हौगतलगा प्रप प्रप चटली मखादा कुमथरआगा संबलगदो हेक्ता ग्रोंग ग्रोंग कांदुना रासहोइगी इमुंग तमना लाई ngahaki matung रासहोइदा यौरअमी लाइबकना थीरिसु राज जेम्स राहुल मखोई चाक चाननबा लेरमी राहुल ना हाइरई थॉमस तो ngakta लाओबो हेक लाक्ते मिसे मा थोगलअगा अम्ता पुनसे हाइरगा राज ना अमु हाइरई हयेंगला कइनोम चलुसे जेम्स ना अमु हाइरई मोय ममा मेदाम तो थोइबीगी मतांगदुदगी अइजे मोयदा चंगनिंद्रबने हाइरगा राज ना अमु हाइरई अस मदुगी वादो मेदाम ना पैसा नुसा तौरगा अदुक लुबा केस तो नमजनख्रबने करियमता बरी मखों खंगंदे थौरी यालीना नमा पालगा तुमिना फुंजिनख्रबने यू ngawnaraga वाथी कन्ना ngangnariङैदा खंहौदना नोंलै नुंसित कन्ना तौरई थोइबीगी थवाई चंगबी थोइसना हल लाउना चोंचिलई नोइना फना यामना लोरस हौजी आई लाए राज जेम्स राहुलना हे कनानोना नसक तुम फजैने थोइबीना आई खंद्रबा हा नोइना तमथीना आइबु नोइना सारम चटपा याबा चटलगा आइबु मिनुसी लेतना हातोक पिखिबा थोइबीदुने हाइना लाउरई थोइबीदो याम साथीबा छकलोन अमा लौख्रे मखोई अहुम निसागा हल्ले युगा ngawrambadu राजना थोइबी अखोइबु ngakपियु अखोइ याम लानख्रे थोइबी हाइरगा चेननबा होनै अदुबु थोइबीना मंगक्षमदु लेथतलगा अहुमक लोइना हातोक पिख्रे थोइबी मखौ पोंगना नुई थोइबीगी मथवाई चंगबा थोइसना बोर्डिंग तमना प्रप कारगा लाई चेकी वालगदु ग्रोंग ग्रोंग चटपदु सोमेन होय वान तौबा चलुबा मखोई मंगामु ngakpana लोइरे सोमेना पारी नोइ थोइसना से बुट ओलो जालो कइनो माना वालगा जे कारिसना राजेश ना अमु इमा आई ngमरोय बुतुने अस अचे बुतुने हाइरगा चेनख्रे पारीसु
ꯀꯩꯅꯣ ꯑꯁꯦꯡꯀꯤꯔꯣ ꯍꯥ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯄꯥꯈꯠꯅ ꯆꯦꯜꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯀꯥ ꯃꯅꯨꯡ ꯌꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯗꯨ ꯊꯣꯏꯁꯅꯥꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯐꯗꯥꯛ ꯇꯥꯔꯒ ꯂꯩꯃꯥꯏꯗ ꯇꯨꯝꯃꯒ ꯂꯩꯍꯧꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯁꯄꯥ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯤꯠꯀꯗꯣ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯍꯧꯒꯠꯂꯒ ꯂꯥꯛꯄꯗ ꯊꯣꯏꯁꯅꯥꯒꯤ ꯃꯁꯥꯗ ꯂꯧꯁꯤꯜꯂꯒ ꯇꯨꯁꯜꯂꯤ꯫ ꯑꯌꯣꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯇꯨꯝꯂꯝꯕ ꯅꯦꯍꯥ, ꯁꯣꯅꯤꯌꯥ, ꯔꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯔꯥꯅꯤꯅ ꯄꯨꯁꯄꯥ ꯀꯩꯅꯣ ꯑꯁ ꯃꯤꯍꯨꯟꯒ ꯌꯥꯎꯗꯦꯃꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯥ? ꯄꯨꯁꯄꯥꯅ ꯄꯥꯈꯠꯅ ꯅꯣꯏ ꯑꯝꯇ ꯂꯥꯛꯑꯣꯃꯦ ꯊꯣꯏꯁꯅꯥꯁꯦ ꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯦꯃꯦ ꯅꯣꯏ ꯑꯝꯇ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯂꯣꯏꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯊꯣꯏꯁꯅꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯏ꯫ ꯔꯥꯅꯤꯅ ꯊꯣꯏꯁꯅꯥ 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 ꯇꯥꯔꯕꯣ ꯊꯣꯏꯁꯅꯥ ꯇꯥꯔꯕꯣ? ꯊꯣꯏꯁꯅꯥꯗꯤ ꯍꯛꯀꯥꯝꯒ ꯋꯥ ꯋꯥ ꯆꯜꯂꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯩ ꯄꯥꯝꯕꯣꯝꯒꯁꯦ ꯌꯥꯝ ꯅꯥꯏꯌꯦ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯃꯈꯣꯡꯗꯨ ꯂꯤꯛꯂꯤ ꯃꯆꯦꯠ ꯃꯌꯥꯝ ꯌꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯌꯣꯃꯥ! ꯔꯥꯅꯤꯅ ꯊꯣꯏꯁꯅꯥ ꯀꯩꯅꯣ ꯁꯣꯛꯏ ꯃꯌꯥꯝꯁꯦ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯂꯤꯛꯂꯤ ꯃꯆꯦꯠ ꯌꯨꯔꯤꯁꯦ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯊꯣꯏꯁꯅꯥꯗꯤ ꯀꯩꯁꯨꯝꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯩ ꯁꯤꯗ ꯇꯨꯝꯃꯤꯁꯤꯗꯤ ꯀꯃꯥꯏꯅꯅꯣ ꯑꯩ ꯚꯥꯞ ꯑꯝ ꯇꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯩꯗꯧꯔꯨꯔꯒꯦ? ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯈꯩ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯅꯔꯒ ꯂꯩ꯫ ꯁꯣꯝꯗꯅ ꯊꯣꯃꯥꯁ ꯑꯌꯨꯛꯀꯤ ꯒꯦꯝ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯅꯦꯠ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯁꯤꯕꯒꯤ ꯄꯥꯎ ꯊꯦꯡꯅꯔꯦ꯫ ꯊꯣꯃꯥꯁ ꯌꯥꯝ ꯉꯛꯅ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯃꯥ! 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 ꯁꯨꯅꯤꯇꯥꯅ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤꯁꯤꯕꯣ? ꯊꯣꯃꯥꯁꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯁ-ꯍꯣꯏꯅꯦ ꯏꯃꯥ ꯁꯤꯗ ꯃꯤꯍꯥꯠ ꯆꯥꯗꯅ ꯍꯥꯠꯇꯣꯛꯑꯒ ꯁꯤꯔꯒ ꯇꯥꯔꯝꯃꯦ ꯍꯥꯏꯁꯦ ꯁꯤ ꯌꯦꯡꯉꯣ ꯑꯩꯁꯨ ꯉꯔꯥꯡ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯛꯏꯅꯦ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯆꯥꯁꯦ ꯍꯥꯏꯈꯤꯕꯅꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯅꯤꯇꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯁꯅꯨ ꯏꯃꯥꯅꯦ ꯃꯣꯏꯒ ꯄꯨꯟꯕ ꯄꯥꯝꯗꯦꯀꯣ ꯏꯆꯥꯊꯣꯏ꯫ ꯑꯁ ꯑꯌꯨꯛꯁꯤꯗꯅꯦ ꯑꯗꯨꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯈꯟꯒꯅꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯃꯥꯁꯇꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯥꯠꯄ ꯈꯨꯍꯥꯠꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯥꯠꯂꯤ꯫ ꯊꯣꯃꯥꯁ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ꯫ ꯊꯣꯏꯁꯅꯥꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯄꯣꯊꯥꯔꯤ꯫ ꯈꯪꯍꯧꯗꯦ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯃꯃꯤꯠꯀꯗꯨ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯈꯩꯗꯤ ꯊꯣꯏꯁꯅꯥꯁꯦ ꯋꯥꯕꯒꯤ ꯇꯨꯝꯃꯤ ꯃꯥꯜꯂꯦ ꯈꯜꯂꯒ ꯃꯣꯏꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯄꯣꯊꯥꯅꯩ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯃꯥꯁꯀꯤ ꯀꯥꯗ ꯂꯥꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯗꯥ ꯊꯣꯃꯥꯁ ꯀꯥꯏꯗ ꯂꯩꯒꯦ? ꯊꯣꯃꯥꯁꯅ ꯊꯣꯏꯁꯅꯥ ꯀꯩ ꯍꯥꯏꯒꯦ ꯑꯩ ꯁꯤ ꯂꯩꯌꯦ꯫ ꯊꯣꯏꯁꯅꯥꯅ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯣꯔꯦꯟ ꯑꯝꯇ ꯎꯅꯁꯦ ꯍꯣꯔꯦꯟ ꯑꯍꯤꯡ꯫ ꯊꯣꯃꯥꯁꯅ ꯀꯥꯏꯗ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯛꯏ꯫ ꯊꯣꯃꯥꯁ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯃꯛꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯕ, ꯃꯍꯥꯛꯄꯨ ꯃꯁꯛ ꯐꯖꯗꯦ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ, ꯃꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯁꯥꯎꯔꯒ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯊꯣꯏꯁꯅꯥꯅ ꯍꯣꯔꯦꯟ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯃꯄꯥꯟꯗ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯔꯣ ꯍꯥꯏꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯃꯥꯁ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯏꯁꯅꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯉꯥꯏꯔꯒ ꯂꯩ꯫ ꯊꯣꯃꯥꯁ ꯌꯥꯝ ꯀꯦꯅ ꯄꯥꯔꯐ꯭ꯌꯨꯝꯒ ꯆꯥꯏꯔꯒ ꯌꯥꯝ ꯀꯦꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯣꯏꯁꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯨꯏ꯫ ꯊꯣꯏꯁꯅꯥꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯎꯔꯦꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯏꯇꯅ ꯇꯩꯔꯕ ꯃꯥꯏꯊꯣꯡꯅꯤ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡ꯫ ꯊꯣꯃꯥꯁꯅ ꯈꯪꯊꯥ ꯊꯥꯗꯣꯛꯂꯛꯏ꯫ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯍꯥ? ꯅꯪ ꯀꯅꯥꯅꯣ? ꯊꯣꯏꯕꯤꯅ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯍꯥ? ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩ ꯊꯣꯏꯕꯤꯅꯦ ꯅꯪꯒꯤ ꯊꯣꯏꯕꯤ꯫ ꯊꯣꯃꯥꯁ ꯌꯥꯝ ꯀꯤꯅ ꯊꯣꯏꯕꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯉꯣꯟꯗ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯊꯣꯏꯕꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ꯫
ꯊꯣꯏꯕꯤ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯑꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯍꯥꯏꯖꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯇꯥꯕꯤꯈꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ. ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯁꯨ ꯑꯩꯅ ꯍꯥꯠꯄꯤꯕꯅꯦ, ꯑꯩꯅ. ꯊꯣꯏꯕꯤꯅ ꯊꯣꯃꯥꯁꯄꯨ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯈ꯭ꯔꯦ. ꯊꯣꯃꯥꯁ ꯌꯥꯝ ꯐꯤꯕꯝ ꯆꯥꯗꯅ ꯇꯥꯔꯒ ꯂꯩ. ꯊꯣꯏꯕꯤ ꯃꯍꯥꯛ ꯋꯥꯈꯜꯒꯗꯨ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯔꯦ. ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯀꯥꯗ ꯂꯥꯛꯑꯝꯃꯤ. ꯁꯣꯝꯗ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯄꯥ ꯍꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ. ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯔꯕ ꯊꯣꯏꯁꯅꯥꯗꯨ ꯀꯥ ꯃꯅꯨꯡꯗ ꯐꯗꯥꯛ ꯂꯥꯎꯅ ꯇꯨꯁꯤꯜꯂꯤ. ꯔꯥꯅꯤ ꯄꯨꯁꯄꯥ ꯆꯦꯟꯁꯤꯟꯗꯨꯅ "ꯊꯣꯏꯁꯅꯥ, ꯊꯣꯏꯁꯅꯥ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯔꯒ ꯀꯞꯄꯤ. ꯊꯣꯏꯁꯅꯥ ꯃꯁꯥꯒꯗꯨ ꯊꯦꯛꯇꯣꯛꯑꯒ ꯈꯥꯡꯉꯤ. ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈ꯭ꯔꯦ. ꯔꯥꯅꯤ ꯄꯨꯁꯄꯥꯕꯨ ꯀꯧꯏ. ꯃꯣꯏ ꯑꯅꯤꯅ ꯌꯥꯝ ꯀꯤꯅ "ꯏꯃꯥ, ꯅꯪ ꯀꯅꯥꯅꯣ?" ꯊꯣꯏꯕꯤꯅ "ꯅꯕꯥꯅꯤ ꯑꯩꯕꯨ ꯀꯤꯒꯅꯣ. ꯑꯩꯅ ꯊꯣꯏꯁꯅꯥꯒꯤ ꯃꯁꯥꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯆꯪꯂꯒ ꯑꯩꯕꯨ ꯍꯥꯠꯄ ꯃꯣꯏꯗ ꯂꯃꯟ ꯈꯨꯝꯕꯅꯦ" ꯍꯥꯏꯔꯛꯏ. ꯊꯣꯏꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ. ꯊꯣꯏꯁꯅꯥꯅ "ꯊꯣꯏꯕꯤ" ꯍꯥꯏꯅ ꯀꯧꯔꯛꯏ. ꯊꯣꯏꯕꯤ ꯌꯥꯝ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯄꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯅꯣꯏꯗꯧꯅ ꯍꯤꯡꯅꯤꯡꯉꯦ. ꯑꯩ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯦ ꯊꯣꯏꯁꯅꯥ. ꯅꯪꯒꯤ ꯅꯇꯦꯡꯅ. ꯑꯩ ꯌꯥꯝ ꯄꯦꯜꯂꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯁꯅꯥ. ꯊꯣꯏꯁꯅꯥ, ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯄꯤꯌꯣ" ꯍꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒ ꯃꯥꯡꯈ꯭ꯔꯦ. ꯊꯣꯏꯁꯅꯥꯁꯨ ꯋꯥꯟꯊꯈ꯭ꯔꯦ. ꯄꯨꯁꯄꯥ, ꯔꯥꯅꯤ ꯄꯥꯈꯠꯅ ꯊꯣꯏꯁꯅꯥꯕꯨ ꯐꯃꯨꯡꯗ ꯄꯨꯈꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯨꯁꯄꯥꯅ "ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯗꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯂꯝꯂꯤꯕ ꯑꯣꯏꯔꯦꯀꯣ" ꯍꯥꯏꯔꯒ ꯀꯞꯄꯤ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ. ꯑꯌꯨꯛ ꯑꯉꯟꯕꯅꯤ. ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯣꯝꯖꯤꯟꯅꯔꯒ ꯂꯩꯕꯗꯣ ꯎꯔꯦ. ꯁꯨꯅꯤꯇꯥꯅ ꯑꯗꯨꯒ ꯍꯥꯏꯔꯛꯏ. "ꯍꯦ ꯍꯦ ꯍꯦ, ꯅꯊꯧ ꯅꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ?" ꯍꯥꯏꯔꯒ ꯆꯪꯂꯛꯄꯗ ꯇꯧꯔꯝꯃꯤꯕ ꯊꯣꯃꯥꯁꯀꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯨꯅꯤꯇꯥ ꯇꯔꯪ ꯆꯠꯈ꯭ꯔꯦ. "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ" ꯍꯥꯏꯅ ꯀꯞꯄꯤ. ꯊꯣꯏꯕꯁꯨ ꯆꯦꯟꯊꯣꯔꯛꯏ. ꯊꯣꯏꯕ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯈ꯭ꯔꯦ. "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯏꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯣ?" ꯍꯥꯏꯅ ꯀꯞꯄꯤ. ꯀ꯭ꯂꯥꯁ 9-10 ꯅꯨꯄꯤ ꯃꯆꯥꯈꯩꯁꯨ ꯊꯣꯛꯂꯛꯇꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ. ꯁꯨꯅꯤꯇꯥ ꯀꯞꯄꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ರೆ. ꯑꯗꯨꯒ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯔꯒ ꯃꯊꯟꯇ ꯁꯤꯖꯔꯦ. ꯊꯣꯏꯕꯅ ꯇꯥꯟꯅꯔꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯒ ꯍꯥꯡꯕꯗ ꯁꯨꯅꯤꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯇꯥꯔꯒ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯤ. "ꯀꯩꯅꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯕꯣ?" ꯀ꯭ꯂꯥꯁ 9ꯒꯤ ꯅꯨꯄꯤ ꯃꯆꯥꯈꯩꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯁꯔ ꯊꯣꯏꯕ ꯚꯥꯞ ꯇꯥꯍꯟꯈ꯭ꯔꯦ. ꯊꯣꯏꯕꯤꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝ ꯀꯌꯥꯗꯨ ꯄꯥꯡꯊꯣꯛꯑꯦ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯪꯒꯤꯠ ꯀꯂꯥ ꯃꯍꯩꯀꯣꯜ ꯀꯔꯤ ꯑꯃꯠꯇ ꯑꯀꯤ ꯇꯨꯖꯨꯡ ꯌꯥꯎꯗꯅ ꯁꯥꯇ꯭ꯔ ꯑꯐ ꯑꯐꯕ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯦ꯫